Lakliba Tang Mari phaobagi manungda mid-day meal ge Senpham hengatnaba leingak order thoktrabadi thangnaba numit Tang manga Dagi Thabak Leppagi Khongjang Changshillagani haina All Manipur Media Mill Workers Union Imphal General Secretary Arambam Chanu Thoi chekshin thamlakli Hiramasigi matang ngasi Manipur Press Club ki Kaubru Conference Hall pangthokpa phaobagi mifam amada wafam asi phongthokladuna mahakna hai leingak ki tungan school singdam joi lising mangagi matakta mid-day meal ge cook oina thabak tawri Senpham asida cook amamamna fangliba thagi khusumal asi supnatagi lupa lising amamam khaktani pikraba khusumal asi tha khudingi chang naina pibasu nate matangba chunadraba Senpham asi hengat piu haina kumja inglising ani supna manga dage thengkhang kayarak taknaduna laklabasu ngasi fawba tabitana leide mamang chihigi September thagi khusumal pikraba matung ngasi fawba Senpham amata pithoktana leide Atopa state singa tangdamnabada aikoina fangliba Senpham asi adugi matik yamde laibak thibade ngasi fawba lupa amu fawba hengatana leide maram aduna lakliba tang mari phaobagi manungda leingakna mid-day meal gi singda piriba khusumal hengatlagani haibagi order thokpiyo loinana pithoktana leiriba Senpham singsu athubada pithokpiyo karigumba wafam asida leingakna thabak do unauthorized Mathangi Tang manga tagi Thabak Leppagi Khongjang Changshillagani masida school singi headmaster amadi headmistress singna atopa mi neklaga thong thakpa taromlabadi maduda thorakpa afapatagi tekchak khudikmak masa masana pugadabani haina Arambam Chanu Thoi manga tana phongdokhi School Bagalan Sendi Haraga, a boy cook Chinjibu, Yan Handaba Mienda, Yingiva, Yame, a boy CM the Pisangiba, Education Minister the Pisanba, Dili the Pisanba, Masing Kangdom Pisale, and the Pio Habazi, Kanatana Tabidra, Queen State Timina, Aduga Migi State Chingidi, Kerala, Sintarato, Aduga, Karnataka, Lisingamagasatre, a Lisingahungasatre, a legit trip, a Sam, Tanaka Sam, the Lisingani Samas Harvey. 2024 से पैसा लोई हेंगत्रेबा अखोयगी दी मणिपुर सरकार की दी ngasiba wat pa mo hengapideba aduna leba miyam nasu natraga sarkar nasu nasi miyeng jambiro natraga di akoi thabak si lepagi khongjang changshillagi haibagi akoi si bandandala